Akashvani Imphal Nolini Devi na pau pazari ahanbada maruiba pau Pradhan Mantri Narendra Modi na ngasi leibak asigi amasung mapa leibakta leiriba Bharat machasingda mahaki pukninggi wa phongdokani Manipurda COVID-19 dagi naba phaba migi masing lising 12,738 sure active case na lising 4,365 amasung Bihar Vidhan Sabha Mikhalgi ahanba tangkaki vote khombagi matam loigadaba nongma khaktang ngaisilakpaga loinana vote khombagi thabak pandom lomle Leibak asina malemgi laichat oriba COVID-19 gi mayokta punna amata oina lanthengnari lamdam masigi miyamna sakhangnaraba mioi kayanasu lantheng asida mai paknabagi tamak Akashvani gi ipawgi khuthangda mipum khudimakna araiba thawong ahum face mask uppa amaga phut taruk lapnana leibinaba maimit amadi khutsa toina hamdoktuna tarutanana thamnaba apil tongnarakli Lesingani taramapan gi Miss Good Marlin Nimuang Sinna thawong ahum asi miyamna ngakna chatpinaba apil tori 2019 की मिस गुड मार्लिन निंगवान चिंगनी मयामबु खुरुमजरी COVID-19 की लाइचत संदोकपा हेंगललाक्लिबा असिगी येंगलगा अखोय खुदिंगमकना वायरस असिदगी ngakthognaba tongai fadaba niyam ahum ngakta chatminasi yumdagi mapal hek thorakpaga face mask uppa kawroisi mi amaga amagi marakta fit tarukki social distancing soiduna thambiu sabon amadi hand wash sijinaduna khutsa sengna hamdoksi Pandemic asigi vaccine thorak triba phawbadi aikhoi mayam tangai fadaba chatna khanglon sing asingak na chatminasi cheksin bakhaktana laina asidagi aikhoi isabu amadi family bu kanjaba ngamgani mayam bu amukhana khurumjari Haujik mapung hoipa pau Pradhan Mantri Narendra Modi gi Akashvani gi thongda sandokpa Pukninggi wa gi thauramda ngasi ayu pung 12 da sandokani masida Pradhan Mantri na leibak asigi amati mapalamda leiba mioisingda mahaki pukninggi wa phongdokani masi man ki baat ki 63 suba episode ni thauramasi Akashvani amasung Doordarshan gi network khudingmakta sandokani AIR News ki website www.newsonair.com amasung News on AIR mobile app ta su taba phangbigani AIR News DD News PMO amasung Information amasung Broadcasting Mantraloy gi YouTube channel singdasu thauramasi live oina sandokani Akashvani Imphal nasu Pradhan Mantri gi thauramasi ayuk pung 13 da sandokani Pradhan Mantri na wangang bahek loibaga madugi Manipuri wahantok sandokani Manipuri wahantok asi numidang pung 9 da amukana sandokani dialect singdana Pradhan Mantri gi warolasi mathangi numita sandokani Manipurda COVID-19 dagi naba phaba migi masing lising 12,738 sure ngarang mioi chama yangkai tare naba phakibaga loinana naba phabagi sang asi sada 63.8 ani ni ngarang apunba test lising ani sani 63 tawbagi manungda mioi sani ni phumanga positive oiba thengnaki masi tharaga hojik phawbada apunba positive case masing lising 38 chupna kuni thoi sure Raja ki COVID-19 command control room na ngarang thokpa zero lamada hai hojik phawbada raja asida laichat asina sikiba migi masing sama 35 sure hojik active case lising 3,365 leiri ngarang positive oikiba sing adugi manungda Imphal West Jilla dagi 38 Imphal East dagi 38 Thobal dagi 39 Tamenglong dagi 39 yauri Hojik phawbada home isolation ta mi lising masamli yangkai sure masigi manungda 5,963 discharge tawkhre mioi 538 active case oina leiri Bisnupur Jilla da ngarang athengba phawbada COVID-19 positive oiba apunba masing 7,363 sure masigi manungda local transmission na samri humpuni thoini Jilla atuda hangliba COVID care center da mioi 1,53 layengli Hojik phawbada mioi 5,38 naba phakre aduga mioi 3 na leikidre Nagaland da ngarang mioi 38 nauna COVID-19 positive oiba thengnaki madugi manungda Dimapur dagi mioi 93 amasung Kohima dagi kulhumdoi yauri ngarang mioi 39 naba phabadagi discharge tawki masigi manungda mioi 32 Dimapur dagi ni Meghalaya da ngarang mioi 1,338 naba phaduna discharge tawki masi tharaga hojik phawbada raja duda naba phaba migi masing lising 8,919 sure hojik active case oina mioi lising 1,943 leiri
Asamda ngarang miyoy lising tarani toy sani humpuhumdoy COVID-19 test tawbagi manungda miyoy sani yang kainipan positive oiba thengnaki. Masigi manungda Kamrup Metro dagi miyoy humputaruk yauri. Ngarang miyoy lising ani samapani punipan research tawkibaga loinana raija tuta hujik phawbada miyoy laktarani pan lising ani satret marputara mathoy research tawkre. Naba phabagi sangna sada marphumapan dasmik taruk amani. Raija tuta hujik apunba positive case lakun lising ahum chamapan humputare chure. Hujik active case oina miyoy lising kun chani humputara mathoy leiri. Laisa dasidagi siki bamigi masingna chamapan anini. Ningtham thagi matamda saktaba miramdagi pairakpa useksing raija sida tunglaba hore. Awanupuk namdamda tumhi sendaba khwaidagi chawba part ama oriba loktak part dasu miramdagi pairakpa tungan-tunganba usek makhal kaya taba hore. Tamenglong amasung None Jila dasu October tha horakpadagi miram lana pairakpa akhoi puina haina khangnaba Amur Falcon usek asi tunglaba hore. Mamang sahigi November tharda Wildlife Institute of India na mapungoiba thodang loduna uzek manga satellite tek tawki masigi manungda idang haina mingthonba Amur Falcon asi mandale yoksilakle ngasi athengpada Manipur yoroklaba yai haidi kabiriba pawasi Akasbani Imphal dagini Ahanba tangkaki Bihar Bidhan Sabha Mikhalgi Board Khombagi Thabak Pandom Lomle Board Khombagi Matam Loigataba Nongma Khaktang Aishilakpaga Loinana Maruoiba Rajniti Dol NDA amasung Grand Alliance na akanba mawongda awayakhum tawnari BJP ki President JP Nadda na hai hanaki Mikhal asida Grand Alliance asi mutatnaba honagadabani mahangna hai RJD na sarkar pairingai matamda raija atuda mipha mipungi thabak asibu karbar ama oina sathaki Imphal da ngasi phongba pause singi maroiba pausingi damak Wahengbam Rajesh leire Rajesh Thagachari Nolini Imphal da ngasi phongba pause singi ahan balamai da phongnariba maroiba pausingdi Imphal Dimapur lambigi khongnem thanada singning khaibadigi lambi faunadre habe pau asina Imphal Pre-Press Huyelan pau Pongnafom Sangai Express Manipuri Ireibak amasung Morning Bell gi ahan be headline tori pau asi Narugi Thaudang amasung Isial Express kina ani suba headline tori COVID-19 की अनोवा केस अनि निफुंग मंगा थेंगनादुना अपुनबा पॉजिटिव केस लिसिंग तरातरे सूरी हाइबा पाउना पीपल्स क्रॉनिकल नारोली थौदांग संगाई एक्सप्रेस इंग्लिश अमसुंग मणिपुर मेल की अहानबा हेडलाइन तौरी पावसी पोंगनफम संगाई एक्सप्रेस मणिपुरी इरेबाक अमसुंग सनालेबाकिना अनिसुबा हेडलाइन तौरी डॉक्टर अमत लेत्रे सीएमओ ना वाई सितुना लेरे लेंगाकना येंगसिनबियु हाइबा रोंगमै नागा स्टूडेंट्स ऑर्गेनाइजेशन की वाफमना इसेल एक्सप्रेस की अहानबा हेडलाइन तौरी Manipur ki maruoiba turel singi imai kudongtiba thakta seli haiba paw asina Imphal Free Press ki anisuba headline tori paw asi atei pawse singdasu photo ko na phongba thenare Manipur University ki Pro Vice Chancellor hapsegi haiduna ministry na High Court ta haijarakle haiba paw asina huyelam pawgi anisuba headline tori ADC Mikhal matam chana pangthok pinaba achumna dabi tawbaga loinana pung ni funi pangi ban kawbugi wapam Sangai Express English amasung Morning Bell gi anisuba headline tori pawasi atei pawse singsu phongle Ukrul gi Viewland laiba COVID-19 positive oiba sahi marfudra humdoi surabi nupi ama naba phaduna discharge tokri haiba paw photo ga konana Sangai Express English ki anchor kalam da phongli state ki tax collection da ahoba kaya lairi haiba paw ama Sangai Express Manipur ki anchor kalam da phongle Social Welfare Mantri Okram Henry na water project ki jatra hunkre haiba paw wasina Manipur Mail gi anishu headline tori Indo-Tibetan Border Police na Bharat China ngangkai paringda outpost nipu taret saragani haiba pawasina Morning Bell gi anchor kalam da phongli Traffic ki kanglon miyam na thoksade lengak na su yengsindi haibasina sanaleba ki anchor kalam da phongli COVID ki sekhing marakta ichauna lomi sing da amuki hena awaba pire haibasina People's Chronicle gi anchor kalam da phongle pawasi pongnapam da su photo ko korana phongli Lengaka mahiroi lup taruka wari sanabada yanaba purakpa ngamkidre kuthang chara hembagi khongjang makha chathari haibasna huyelam pawgi anchor kalam da phongli COVID-19 dagi miyang ki punsi kannaba honabagi mahutta sarkar na by election da hen miyang changdun leire haiba CPI gi wafam naharugi thokdangi anchor kalam da phongli Nolini Thagatsari Rajesh Loisilakpada COVID-19 dagi ngakthoknaba face mask upa phut taruk lapnana leiba khutsa chengna hamba amadi mai mit taru tanana thamba haiba achamba thong ahum ase ngakna chatpinaba amuk hana ningsingjari aroibada maroiba paw amuk hana Pradhan Mantri Narendra Modi na ngasi leibak asigi amasung mapalebakta leiriba Bharat machasingda mahaki pukninggi wa phungdokani Manipurda COVID-19 dagi naba phaba migi masing lising tarani thoi satre taramapan sure active case na lising mari chama humpu mangani
अमसुंग बिहार विधानसभा मिखल की अहानब तंककी भोट खोंबगी मतम लोइगदबा नोंमखक्ता ngaisilepगा लोइनाना भोट खोंबगी थबक पंदोम लोमले पाउ लोइजरे।